नुमिदांग वाइरमगी मतमदे महौसाना अदुमक इंग इंग लाउना फजे खुलगी लंपाक मचा अदुदना अंगांग मयाम ममक तेलंगा पाइबी साने कोइचेन चेली हराउना साने अंगांग इयोय ओइखै याइफबा मासु याउरी तेलंगा मचा अमा पाइरगा मयाम मरकदुदा मासु याउरी मयाम लैरिबदुदगी खरना थैरगा नुपी मचा अमना मदोम फमलिबदु येंगबदा नुंगशी मना कदाइवाइदा हौरिबा नापी सिंग अदुगी मरक अमदा तेरा पाइबी पाम्बी अमखक हौरिबदुगी सातपा लोइरबा मपाल अमखक हे अदुगा मिटमांग अदुदा थांजिंदुना येंगी कुप्थना येंगबा मतौनी अदुगा मचिन मचा अदुना सोरदो अमुक्तंग कामी तेरा पाइबीगी सातपा लोइरबा मपाल अदुगा मालंगबगा अमत्ता ओइखिबदु करमना मांगखिबनो मा हौजिकसु खंग्रे नुपी मचादुना तुमिन असमना फमलिंगै तिंगक तिंगक तेरा पाइबीगी मपालदा मांगखिबा अदुबु येंगलमलिबा मिटमांग अदुदा अतोपा खुद अमा थांजिले तेलंगागी पुकली ओइरिबा लंग मचिल अमनी पिरक्लिबदु नुपी मचादु तिंगक तिंगक अदमक पिरक्लिबा खुद अदुगी मपु अदुदा येंगले मानी मागी यामना नुंगशिना तिनजबा लोयुंबनी नुपी मचादुना मंगोंदा ngakna yenglakpadoda लोयुंबा नोकफेट तौरे जरैसु हुजिक खक्तदा नोकफेट तौरे लोयुंबना से तेलंगा पायुसे अमा खक्सिना नंग लंगसे पायुसे अदुगा पायु नंगिदी पाइमिनसेबा अंगांग अनिदु याम हराव हराव तेलंगा अमा खक्तुबु पाइरगा सानमिने जरे नंगना तोमदा कैगी लेरमिनो अईगिदी तेलंगा लेती अदुगी याइफबदी सानिसिदी मागिदी खातोना साबिबनी नंगिदी अईगिदी सादे अइनसु साव हाइदे नंगिदी कनाना साइ अइदी साव हैना ई अदुगा अईगिदी साबिदबा सि नंगिनी नंगिना कदा अईगिदी सादे कैगी नंगी साद्रिबा नंगा पुना सानदौबा अदुगी जरै मोमो नोकजै अदुगा हाइरे लोयुंबा नुमिता दोरे आई चंगगे हयेंग सानसे से नंगी तेलंगा नंगिनी नंग ओइरो नोइदा थमो याइफबसु चेंसिले याइफबा यम चंगसे लाओ होरिन दम चाना इबानी मुक फुरनी चिचे नंगी तेलंगा से याम फजये जरैनी याइफबबु मखुद समलगा अंगांगनीदु युमलोमदा चंगमिनखि लोयुंबसु येंगदुना लैहौवे कोंथोंदगी चंगमिनरकपदा सुमांग मतोंदा जरैगी मंदोमचा याइफबगिना ममा अयिंगबिना लेप्तुना हाइरे काई चलोइबा अंगांगनीदो तुमिन तुमिन लैने हंदंगमुक्सु अयिंगबिना हाय जरे अंगांगसे पुरगा कदाइ चलुगे हाइबनिने इनमचा लंपाक्ता चेचेना पुबा नते अइना चटसेना हौबने तानिंदे नंग मसु हाय लाउ चंगसिला हाउ मचानी सु खंगदबिसिगा अइना तिनबा यारोइना हाइबा नत्रो अयिंगबी जरैदा पैना येंगलमलगा ngang याइफबगी खुदांगदु ताप पाइरगा इमुंगदा पुसिनखि जरै सुमागी तेलंगादु पुसिलगा मखोइगी युमलोमदा चंगले मनिंगदा थोरै मपा चौरेलदो सिंग खाइदुना लैरमे बाबा चौरेल सिंग खाइबदो ngahak leplaga कैदौरे इसुक सुक थरिदे जरै मंगा खाइ कैदौरगेनि पावबदा हायुनि नंबो जरै पेथरे अदुगा बाबा अखोइ हिंदुमचासी याम फत्तेको अदुमना हाइबा यादे मानुबु इचादा करि हाइरे इनोने कैसुक हाइदे अदु ओइरसु अइबु कैसुक नुंसिदे खंगि कानदे चथोइबी अदुगी सरुक पुनिने लाइक पानुबा तौरुचो पावबा चाक थोंगगेको बाबा हाउ मचा हाइसिबु कैनो ऐसे हाउ मचारा याइफबसु हाउ मचारा कैदौरगे मी चथोइबी नंबो इंदुम चानदी अइबु हाउ मचानी हाइ नुंसिदना हाइरेनि हाउ हाइबदी फजदबु वहाइ नतेनि अपंबी चंग पावबा कोना ताके हुजुकिरि खंखिर जरै वकत खरदी कतनिंगबनी
ꯑꯗꯨꯕꯨ ꯍꯥꯏꯕ ꯏꯟꯕꯤ ꯑꯣꯏꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯇꯨꯅ ꯄꯥꯕ ꯍꯧꯏ꯫ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯤꯕ ꯃꯃꯥꯒꯤ ꯐꯣꯇꯣꯗꯨ ꯑꯣꯏꯅ ꯑꯃꯨꯛ ꯌꯦꯡꯈ꯭ꯔꯦ꯫ ꯃꯉꯛꯇ ꯍꯨꯠ ꯍꯨꯠ ꯂꯩꯗꯨꯅ ꯃꯤ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯞ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨꯗ "ꯃꯃꯥ, ꯃꯃꯥ, ꯑꯩꯒꯤ ꯃꯃꯥ" ꯃꯆꯤꯟꯗꯨꯗꯒꯤ ꯌꯥꯝꯅ ꯀꯧꯖꯅꯤꯡꯕ ꯋꯥꯍꯩꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯃꯥ ꯀꯧꯕ ꯐꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯂꯣꯟꯅ ꯂꯣꯟꯅ ꯃꯄꯥ ꯇꯥꯗ꯭ꯔꯤꯉꯩ ꯍꯦꯛ ꯍꯦꯛ ꯐꯣꯇꯣ ꯑꯁꯤꯗ ꯃꯥꯅ ꯀꯧꯖꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯀꯧꯏ, ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤ꯫ "ꯃꯃꯥ, ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ꯫ ꯅꯪꯗꯤ ꯑꯩ ꯅꯨꯡꯁꯤꯗꯕ꯭ꯔꯥ?" ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯡꯒꯣꯜꯗ ꯑꯌꯤꯡꯕꯤꯅ ꯌꯥꯏꯐꯕꯕꯨ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯤꯔꯤ꯫ "ꯃꯃꯥ, ꯑꯩꯒꯤ ꯇꯤꯐꯤꯟ ꯍꯥꯞꯄꯕ?" "ꯍꯥꯞꯄꯕꯅꯤ, ꯍꯥꯞꯄꯕꯅꯤ꯫ ꯍꯣꯔꯦꯟ ꯂꯦꯝꯍꯜꯂꯛꯀꯅꯨꯀꯣ." "ꯂꯦꯝꯍꯜꯂꯣꯏ ꯃꯃꯥ, ꯑꯩꯗꯤ ꯆꯤꯆꯦꯒ ꯆꯥꯅꯤ." "ꯌꯥꯗꯦ, ꯅꯪ ꯅꯊꯟꯗ ꯆꯥꯎ, ꯑꯩꯗꯤ ꯐꯨꯗꯣꯏꯅꯤꯀꯣ." "ꯂꯥꯎ ꯂꯥꯎ, ꯕꯦꯟ ꯂꯥꯛꯑꯅꯤ." ꯑꯌꯤꯡꯕꯤꯅ ꯃꯆꯥꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯨꯊꯣꯛꯄꯤꯔꯛꯏ꯫ ꯆꯔꯩꯁꯨ ꯁ꯭ꯀꯨꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯎꯏ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯪꯖꯗ꯭ꯔꯤꯕ ꯃꯥꯅ ꯌꯥꯝꯅ ꯀꯜꯂꯛꯆꯕ ꯃꯇꯧ ꯑꯃꯅꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟ ꯃꯄꯥ ꯇꯥꯅꯕ ꯍꯥꯏꯈꯤ꯫ "ꯕꯥꯕꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ." ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ꯫ ꯑꯌꯤꯡꯕꯤꯁꯨ ꯍꯟꯖꯤꯜꯂꯛꯏ꯫ ꯆꯔꯩꯗ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯌꯦꯡꯂꯝꯗꯨꯅ ꯑꯗꯨꯝ ꯆꯪꯈꯤ꯫ ꯆꯔꯩꯁꯨ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯂꯣꯌꯨꯝꯕꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯨꯛ ꯁꯨꯛꯊꯔꯝꯕ ꯃꯃꯥꯏꯗꯨ ꯂꯣꯌꯨꯝꯕ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯄꯪꯂꯥꯞ ꯂꯥꯞꯄ ꯂꯝꯕꯤ ꯅꯠꯇꯦ꯫ ꯑꯅꯤꯗꯨ ꯃꯈꯨꯠ ꯁꯝꯅꯔꯒ ꯆꯠꯂꯤ꯫ ꯆꯠꯅ ꯆꯠꯅ ꯋꯥꯔꯤꯁꯨ ꯁꯥꯅꯩ꯫ "ꯂꯣꯌꯨꯝꯕ, ꯅꯪꯗꯤ ꯑꯩꯒ ꯆꯠꯄꯗ ꯅꯣꯏ ꯃꯃꯥꯅ ꯁꯥꯎꯗꯕ꯭ꯔꯥ?" "ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ?" "ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯅꯗꯤ ꯁꯥꯎꯏ꯫ ꯌꯥꯏꯐꯕꯒ ꯑꯩꯒ ꯁꯥꯟꯅꯕꯁꯨ ꯌꯥꯗꯦ." "ꯑꯩꯗꯤ ꯅꯪꯒ ꯑꯗꯨꯝ ꯇꯤꯟꯅꯅꯤ. ꯏꯃꯥꯅꯁꯨ ꯀꯩꯁꯨ ꯈꯥꯏꯗꯦ. ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤ." ꯆꯔꯩ ꯅꯣꯛꯂꯒ ꯂꯣꯌꯨꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ "ꯏꯕꯥꯅꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯁꯤꯀꯣ." ꯂꯣꯌꯨꯝꯕꯁꯨ ꯃꯉꯛ ꯅꯣꯝꯃꯤ꯫ ꯑꯅꯤꯗꯨ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯃꯤꯟꯅꯩ꯫ ꯁ꯭ꯀꯨꯜꯗꯅꯤ꯫ ꯕ꯭ꯔꯦꯛ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯗꯨ ꯃꯥꯒꯤ ꯇꯤꯐꯤꯟꯗꯨ ꯄꯨꯔꯒ ꯃꯆꯦ ꯊꯤꯕ ꯂꯥꯛꯏ꯫ ꯆꯔꯩꯅ ꯃꯇꯣꯝꯗ ꯐꯝꯂꯝꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ "ꯆꯤꯆꯦ." ꯆꯔꯩ ꯃꯧꯄ꯭ꯋꯥꯗ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯐꯕꯅ ꯇꯤꯐꯤꯟꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ "ꯌꯥꯏꯐꯕ, ꯍꯣꯔꯦꯟ ꯏꯟꯗꯣꯝꯆꯥꯅ ꯅꯪ ꯐꯨꯕꯤꯅꯤꯌꯦ." "ꯐꯨꯔꯣꯏ ꯀꯩꯁꯨ, ꯏꯊꯟꯇ ꯆꯥꯏ ꯍꯥꯏꯒꯦ. ꯆꯤꯆꯦ ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯗꯕ ꯀꯨꯏꯔꯦꯀꯣ." "ꯆꯤꯆꯦ, ꯅꯨꯡꯇꯤꯒꯤ ꯁ꯭ꯀꯨꯜꯗ ꯁꯨꯃꯥꯏꯅ ꯆꯥꯁꯤꯀꯣ." ꯆꯔꯩꯅ ꯃꯧꯄ꯭ꯋꯥꯗ ꯏꯟꯕꯤꯒꯤ ꯃꯇꯥꯒꯨꯝ꯫ "ꯑꯗꯨꯗꯤ ꯑꯩ ꯏꯜꯂꯛꯀꯦꯀꯣ." ꯂꯛꯅꯔꯤꯕꯅꯤ, ꯌꯥ ꯃꯅꯨꯡ ꯌꯧꯅ ꯏꯟꯕꯗꯤ ꯅꯠꯇꯦ꯫ "ꯁꯦ, ꯁꯦ ꯌꯥꯏꯐꯕ, ꯁꯦ, ꯆꯥꯎꯑꯣꯕ, ꯁꯦ." ꯌꯥꯏꯐꯕ ꯆꯥꯗꯧꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯃꯈꯨꯠꯇꯨ ꯐꯪꯗ꯭ꯔꯕꯗꯨꯗ ꯃꯈꯨꯠꯇꯨꯅ ꯑꯣꯏꯅ ꯇꯥꯞ ꯐꯥꯔꯒ ꯆꯥꯈꯤ꯫ ꯑꯅꯤꯗꯨ ꯌꯥꯝ ꯀꯟꯅ ꯅꯣꯛꯏ꯫ ꯂꯣꯌꯨꯝꯕꯁꯨ ꯃꯥꯒꯤ ꯇꯤꯐꯤꯟꯗꯨ ꯄꯨꯔꯛꯂꯒ "ꯑꯩꯁꯨ ꯌꯥꯎꯒꯦ." ꯇꯤꯐꯤꯟꯗꯨ ꯆꯥꯃꯤꯟꯅꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯕ꯭ꯔꯦꯛ ꯃꯇꯝꯁꯨ ꯂꯣꯏꯔꯗꯨꯅ ꯃꯈꯥ ꯇꯥꯕ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯆꯠꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅꯤ꯫ ꯆꯔꯩꯅ ꯁꯨꯃꯥꯡꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯌꯥꯏꯐꯕꯅ ꯇꯨꯏꯁꯟ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ꯫ ꯏꯃꯨꯡꯗꯒ ꯍꯥꯟꯅ ꯆꯪꯗ ꯌꯥꯏꯐꯕ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯆꯦꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯂꯥꯏꯔꯤꯛꯈꯥꯎꯗꯨ ꯄꯣꯞ ꯊꯥꯗꯩ꯫ ꯆꯔꯩ ꯏꯉꯛ ꯉꯛꯅ ꯃꯧꯄ꯭ꯋꯥꯗ ꯌꯦꯡꯂꯛꯏ꯫ "ꯆꯤꯆꯦ, ꯑꯩꯁꯨ ꯅꯪꯒ ꯂꯥꯏꯔꯤꯛ ꯄꯥꯒꯦ." ꯐꯝꯊꯔꯛꯏ꯫ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯛꯂꯒ ꯃꯥꯁꯨ ꯄꯥꯏ꯫ "ꯆꯤꯆꯦ, ꯁꯤꯁꯦ ꯅꯪ ꯍꯩꯕ꯭ꯔꯥ?" ꯆꯔꯩ ꯌꯦꯡꯂꯛꯏ꯫ "ꯀꯗꯥꯏ?" "ꯍꯩꯅ, ꯇꯥꯛꯄꯤꯒꯦ." ꯁꯤ ꯍꯥꯏꯔꯒ ꯃꯆꯦꯅꯤ ꯁꯥꯗꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯥꯛꯄꯤꯔꯤ꯫ ꯌꯥꯏꯐꯕꯁꯨ ꯃꯆꯦꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯆꯦꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏ꯫ "ꯆꯤꯆꯦ, ꯑꯩꯈꯣꯏ ꯇꯨꯏꯁꯟ ꯑꯣꯖꯥꯅ ꯇꯥꯛꯄꯗꯒꯤ ꯅꯪꯅ ꯇꯥꯛꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ. ꯃꯥꯗꯤ ꯐꯨꯏ." ꯆꯔꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯃꯨꯟꯅ ꯇꯥꯔꯗꯤ ꯍꯩꯕꯅꯤ." "ꯅꯪꯗꯤ ꯇꯨꯏꯁꯟ ꯆꯠꯇ꯭ꯔꯁꯨ ꯍꯩꯀꯣ? ꯑꯩꯁꯨ ꯇꯨꯏꯁꯟ ꯆꯠꯇꯕꯤ ꯅꯪꯒ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯔꯗꯤ ꯌꯥꯝ ꯍꯩꯅꯤꯕꯨ." "ꯑꯩꯗꯤ ꯅꯣꯏꯅ ꯇꯨꯏꯁꯟ ꯆꯠꯄꯗꯣ ꯌꯥꯝ ꯆꯠꯅꯤꯡꯉꯤ." "ꯆꯤꯆꯦ, ꯅꯪ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯀꯩ ꯑꯣꯏꯅꯤ?" "ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯍꯩꯔꯒ ꯑꯣꯖꯥ ꯑꯣꯏꯅꯤꯡꯉꯤ. ꯅꯪꯗꯤ?"
ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯕ ꯑꯃ ꯑꯣꯏꯔꯒꯅꯦ ꯌꯨꯝ ꯑꯃ ꯁꯥꯔꯒꯅꯦ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯕ ꯌꯥꯕ ꯌꯨꯝ ꯁꯥꯗꯣꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯁꯥꯟꯅꯕꯁꯨ ꯌꯥꯔꯅꯤꯀꯣ ꯆꯤꯆꯦ ꯑꯄꯪ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯁꯤ ꯍꯥꯏꯔꯒ ꯃꯧꯄꯥꯒꯤ ꯀꯣꯛꯇꯨꯗ ꯑꯃꯨꯛ ꯅꯥꯟꯊꯩ ꯃꯥꯅ ꯌꯥꯝꯅ ꯑꯍꯟꯒ ꯁꯥꯗꯅ ꯑꯗꯨꯒ ꯌꯥꯏꯐꯕ ꯅꯪꯗꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯗꯣꯛꯇꯔ ꯑꯣꯏꯌꯨꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯅꯥꯔꯁꯨ ꯅꯪꯅ ꯂꯥꯌꯦꯡꯕꯤꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯅꯪ ꯍꯦꯛ ꯅꯥꯔꯛꯑꯕ ꯑꯩꯅ ꯀꯩꯗꯧꯒꯤ ꯌꯦꯡꯉꯨ ꯑꯁꯦꯡꯕꯒꯤ ꯅꯪ ꯗꯣꯛꯇꯔ ꯑꯣꯏꯌꯨꯀꯣ ꯌꯥꯏꯐꯕ ꯑꯗꯨꯗꯤ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯑꯁꯨ ꯑꯩ ꯗꯣꯛꯇꯔ ꯌꯥꯏꯐꯕꯒꯤ ꯃꯆꯦꯅꯤ ꯀꯥꯏꯅ ꯍꯥꯏꯗꯣꯏꯅꯤ ꯌꯥꯏꯐꯕ ꯑꯁꯦꯡꯕꯒꯤ ꯅꯪ ꯗꯣꯛꯇꯔ ꯑꯣꯏꯌꯨꯀꯣ ꯑꯣꯏꯒꯦ ꯆꯤꯆꯦ ꯑꯗꯨꯒ ꯍꯨ ꯑꯃ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯄꯤꯖꯔꯒꯅꯦ ꯍꯥꯠꯇꯣꯛꯁꯤ ꯕꯥꯆꯧꯅꯦ ꯅꯪꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯁꯤꯀꯣ ꯑꯉꯥꯡ ꯃꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯃꯆꯥꯗꯨ ꯇꯨꯏꯁꯟ ꯍꯜꯂꯛꯃꯟꯗꯦ ꯍꯥꯏꯅ ꯌꯦꯡꯕ ꯊꯣꯛꯂꯛꯂꯤꯕꯤ ꯑꯌꯤꯡꯕꯤꯅ ꯍꯦꯛ ꯇꯥꯔꯨꯔꯦ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯍꯦ ꯀꯩꯅꯣ ꯍꯥꯏꯗꯣ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯌꯥꯏꯐꯕꯒꯤ ꯌꯦꯠ ꯊꯪꯕ ꯃꯅꯥꯗꯨ ꯂꯩꯔꯒ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯏꯟꯁꯤꯜꯂꯤ ꯍꯥ ꯀꯅꯥꯅ ꯇꯝꯕꯤꯒꯦꯕ ꯌꯥꯏꯐꯕ ꯃꯥꯁꯨ ꯀꯞꯄꯤ ꯑꯗꯨꯕꯨ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯕ ꯃꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯥ ꯌꯥꯅꯤꯡꯗꯦ ꯈꯨꯝꯂꯛꯏ ꯅꯪꯗꯤ ꯐꯠꯇꯕꯤꯅꯤ ꯆꯤꯆꯦ ꯂꯩꯅ ꯂꯩꯅ ꯏꯆꯤꯟ ꯏꯎꯄꯥ ꯂꯥꯛꯊꯣꯛꯅꯅꯕ ꯅꯪꯅ ꯑꯗꯨꯝ ꯍꯣꯠꯅꯩ ꯑꯌꯤꯡꯕꯤꯁꯨ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯊꯤꯗ ꯃꯆꯥꯕꯨ ꯗꯝ ꯍꯦꯛꯇ ꯐꯨꯏ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯥ ꯅꯪ ꯍꯥꯏꯈꯤꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯌꯥꯏꯐꯕ ꯋꯥ ꯍꯦꯛ ꯀꯞꯄꯤ ꯆꯔꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯏꯅꯝꯆꯥ ꯌꯥꯏꯐꯕꯗ ꯐꯨꯕꯤꯒꯅꯨꯋꯣ ꯑꯌꯤꯡꯕꯤ ꯆꯔꯩꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯏꯟꯁꯤꯟꯕ ꯅꯠꯇ꯭ꯔꯥ ꯍꯦ ꯋꯥꯔꯛꯇꯕꯤ ꯂꯝꯖꯥ ꯁꯔꯥ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩꯕꯨ ꯑꯉꯥꯡ ꯆꯩꯕ ꯁꯤꯖꯤꯟꯅꯕ ꯍꯧꯅꯕ꯭ꯔꯥ ꯑꯇꯩꯗꯤ ꯇꯥꯕ ꯉꯝꯂꯕꯁꯨ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅꯤ ꯆꯔꯩꯅ ꯇꯥꯕ ꯉꯝꯖꯗꯕ ꯃꯍꯥꯛ ꯃꯄꯤ ꯇꯥꯔꯛꯏ ꯑꯗꯨꯒ ꯏꯅꯝꯆꯥ ꯑꯩ ꯂꯝꯖꯥ ꯁꯔꯥ ꯅꯠꯇꯦ ꯌꯥꯏꯐꯕꯗꯁꯨ ꯑꯩꯗꯤ ꯀꯩꯝꯇ ꯏꯟꯁꯤꯟꯗꯤꯌꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯃꯆꯤꯟꯒꯁꯨ ꯈꯨꯝꯗꯅ ꯇꯧꯔꯤꯅꯦ ꯃꯁꯤꯒꯤ ꯋꯥꯔꯛꯇꯕꯤꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯃꯆꯥꯒꯨꯝꯕꯤ ꯃꯉꯣꯟꯗ ꯇꯤꯡꯊꯣꯛꯄ ꯃꯈꯩ ꯁꯥꯎꯅ ꯏꯅꯧ ꯅꯧꯔꯤꯕ ꯃꯆꯤꯟ ꯃꯆꯥꯗꯨ ꯑꯃꯨꯛ ꯊꯥꯖꯤꯟꯕꯤꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯌꯥꯏꯐꯕ ꯀꯩꯁꯨ ꯇꯧꯕꯗꯤ ꯉꯝꯗ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨꯗ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯏ ꯑꯌꯤꯡꯕꯤ ꯅꯥꯔꯗꯨꯅ ꯑꯌꯣꯏꯃ ꯑꯁ ꯀꯃꯥꯏꯅ ꯇꯧꯔꯤꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯤ ꯃꯈꯨꯠꯇꯨ ꯑꯅꯥꯕꯗꯨꯗ ꯌꯦꯡꯗꯨꯅ ꯆꯩꯅꯥꯗꯨ ꯈꯥꯡꯉꯤ ꯆꯔꯩꯁꯨ ꯃꯗꯨꯝ ꯆꯥꯅꯒ ꯐꯨꯕꯤꯕꯒ ꯃꯄꯨꯛꯅꯤꯡꯒ ꯅꯨꯡꯁꯤꯕꯒ ꯍꯦꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩ ꯆꯩꯔꯛꯁꯤꯗ ꯌꯥꯏꯐꯕꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯂꯤ ꯃꯥꯁꯨ ꯀꯞꯄꯤ ꯆꯤꯆꯦ ꯑꯁꯤ ꯅꯨꯄꯤꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯥ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯀꯩꯁꯨ ꯂꯨꯅ ꯇꯧꯕꯤꯔꯣꯏ ꯆꯦ ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯅꯪꯅ ꯗꯣꯛꯇꯔꯒꯤ ꯃꯆꯦ ꯑꯣꯏꯔꯒ ꯃꯥꯅ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯗꯣꯏꯅꯤ ꯇꯣꯛꯑꯣ ꯆꯤꯆꯦ ꯌꯥꯏꯐꯕ ꯑꯩ ꯂꯝꯖꯥ ꯁꯔꯥ ꯅꯠꯇꯦꯀꯣ ꯑꯌꯤꯡꯕꯤ ꯃꯈꯨꯠ ꯅꯥꯕꯗꯨꯒ ꯂꯥꯏꯔꯤ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯃꯆꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞꯄꯥꯏ ꯈꯪꯆꯤꯡ ꯆꯤꯡꯏ ꯌꯥꯏꯐꯕꯁꯨ ꯌꯥꯅꯤ ꯑꯩ ꯋꯥꯔꯛꯇꯕꯤꯁꯤꯒ ꯇꯤꯟꯅꯔꯒꯅꯦ ꯅꯪꯁꯨ ꯋꯥꯔꯛꯇꯕ ꯃꯆꯥ ꯑꯣꯜꯂꯒꯦꯔꯥ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯥꯎ ꯍꯥꯏꯕꯅꯤꯅꯦ ꯌꯥꯏꯐꯕꯅ ꯀꯟꯅ ꯌꯥꯟꯗꯨꯅ ꯆꯪꯉꯣꯏ ꯊꯥꯗꯣꯛꯑꯕꯅꯦ ꯑꯩ ꯆꯤꯆꯦꯒ ꯂꯩꯒꯦ ꯃꯈꯨꯠꯇꯨꯅ ꯃꯆꯦꯗꯁꯨ ꯀꯟꯅ ꯌꯥꯜꯂꯤ ꯆꯔꯩꯗꯤ ꯃꯅꯣꯝꯆꯥꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯑꯗꯨꯃꯛ ꯀꯞꯄꯤ ꯑꯌꯤꯡꯕꯤꯅ ꯍꯦꯛ ꯅꯝꯗꯅ ꯃꯆꯥꯕꯨ ꯆꯤꯡꯂꯒ ꯄꯨꯈꯤ ꯃꯆꯦꯗ ꯀꯟꯅ ꯌꯥꯜꯂꯝꯕ ꯃꯈꯨꯠ ꯃꯆꯥꯗꯨ ꯅꯝꯗꯅ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯆꯤꯆꯦ ꯆꯔꯩ ꯃꯥꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯌꯥꯜꯂꯝꯕ ꯃꯧꯄꯥꯒꯤ ꯅꯨꯡꯁꯤꯕ ꯃꯈꯨꯠꯇꯨꯅ ꯅꯥꯟꯊꯣꯛꯈꯤꯕꯗꯨ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯌꯦꯡꯗꯨꯅ ꯍꯤꯛ ꯀꯞꯄꯤ ꯃꯃꯥꯅ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯂꯤꯕꯗꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯅ ꯃꯆꯦꯕꯨ ꯍꯟꯖꯤꯟ ꯌꯦꯡꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯏꯃꯨꯡꯗ ꯅꯝꯗꯅ ꯆꯪꯁꯤꯟꯈꯤ ꯆꯔꯩ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯤꯛ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯦꯞꯄꯝꯃꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ ꯃꯤ ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯥ ꯃꯊꯟꯇ ꯄꯦꯟꯅ ꯀꯞꯆꯩ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯇꯥꯔꯦ ꯍꯥꯏꯅ ꯀꯞꯄ ꯃꯇꯥꯡ ꯈꯨꯗꯤꯡꯒꯤ
ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯂꯣꯌꯨꯝꯕꯅ ꯍꯦꯛ ꯍꯦꯛ ꯊꯦꯝꯕꯤ꯫ ꯉꯁꯤꯁꯨ ꯂꯣꯌꯨꯝꯕ ꯃꯍꯥꯛ ꯂꯥꯛꯏ ꯑꯗꯨꯒ ꯆꯔꯩꯒꯤ ꯃꯄꯤꯗꯣ ꯇꯩꯊꯣꯛꯄꯤ꯫ ꯀꯩꯒꯤ ꯀꯞꯄꯤꯕ? ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ, ꯑꯗꯨꯅ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯕꯤꯗꯦ, ꯑꯩꯒꯤꯗꯤ ꯄꯥꯕ ꯈꯛꯇꯅꯤ꯫ ꯑꯩꯗꯤ ꯂꯣꯌꯨꯝꯕ, ꯑꯩ ꯂꯝꯆꯥ ꯁꯔꯥꯔꯥ? ꯆꯨꯔꯦ, ꯅꯣꯏ ꯅꯝꯆꯥꯅ ꯐꯨꯔꯤꯔꯥ? ꯆꯔꯩ ꯑꯃꯨꯛꯁꯨ ꯍꯦꯟꯅ ꯀꯞꯂꯛꯏ꯫ ꯌꯥꯏꯐꯕꯁꯨ ꯌꯥꯝ ꯀꯞꯄꯤ, ꯑꯗꯨꯒ ꯏꯕꯨꯡ ꯂꯝꯆꯥ ꯁꯔꯥꯅꯤ ꯍꯥꯏꯅ ꯏꯅꯝꯆꯥꯗ ꯊꯤꯅ ꯆꯩꯔꯝꯃꯤꯕ꯫ ꯑꯗꯨꯒꯤꯔꯥ ꯅꯪꯅ ꯁꯤꯗ ꯂꯥꯛꯑꯒ ꯀꯞꯄꯤꯁꯦ? ꯌꯨꯝꯗ ꯀꯞꯄꯗꯤ ꯏꯅꯝꯆꯥꯅ ꯎꯔꯗꯤ ꯑꯃꯨꯛ ꯐꯨꯕꯤꯅꯤ, ꯑꯩ ꯀꯞꯄꯦꯅ ꯊꯦꯝꯕꯤꯅꯕꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯅꯣꯏ ꯄꯥꯕꯗꯤ? ꯄꯥꯕꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ, ꯍꯣꯔꯦꯟ ꯍꯜꯂꯛꯀꯅꯤ꯫ ꯂꯣꯌꯨꯝꯕ ꯆꯔꯩꯒꯤ ꯃꯄꯤꯗꯨ ꯑꯃꯨꯛꯁꯨ ꯇꯩꯊꯣꯛꯄꯤꯗꯨꯅ, ꯆꯔꯦ ꯇꯣꯛꯑꯁꯦ, ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯁꯤꯗꯤ, ꯇꯨ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯇꯦꯔꯥ ꯄꯥꯝꯕꯤꯒꯤ ꯃꯄꯥꯟ ꯁꯦ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯁꯥꯠꯂꯝꯕ ꯇꯦꯔꯥ ꯄꯥꯏꯕꯤꯒꯤ ꯃꯄꯥꯟ ꯑꯗꯨꯁꯨ ꯍꯦꯛꯇꯨꯅ ꯆꯔꯩꯒꯤ ꯃꯃꯩ ꯃꯄꯥ ꯑꯗꯨꯗ ꯊꯥꯡꯖꯤꯜꯂꯒ ꯁꯣꯔꯅ ꯀꯥꯝꯃꯤ꯫ ꯆꯔꯩ ꯃꯃꯤꯠꯇꯨ ꯈꯪꯎ ꯎꯏꯁꯤꯟꯈꯤ꯫ ꯍꯦꯛ ꯄꯥꯡꯂꯛꯄꯒ ꯂꯣꯌꯨꯝꯕꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯏ꯫ ꯂꯣꯌꯨꯝꯕꯗꯨ ꯆꯔꯩꯗ ꯌꯦꯡꯗꯨꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯔꯒ ꯍꯧꯖꯤꯛꯇꯗ ꯆꯔꯩꯁꯨ ꯅꯣꯛꯂꯛꯏ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯅꯣꯛꯃꯤꯟꯅꯕꯒꯤ ꯃꯇꯧ ꯑꯗꯨ ꯃꯈꯣꯏꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯎꯕ ꯃꯤꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯎꯏ꯫ ꯍꯌꯦꯡꯗꯤ ꯍꯣꯂꯤꯗꯦꯅꯤꯅ ꯏꯁꯤꯠꯄ ꯆꯠꯂꯨꯁꯤꯔꯥ? ꯀꯥꯏꯗ? ꯃꯤꯒꯤ ꯁꯤꯠꯄ ꯂꯣꯏꯈꯤꯕ ꯄꯨꯈ꯭ꯔꯤꯗ꯫ ꯌꯥꯏꯌꯦ, ꯉꯥ ꯐꯥꯔꯨꯁꯦ ꯍꯥꯏꯔꯗꯤ ꯅꯪ ꯌꯥꯝ ꯍꯔꯥꯎꯕꯗꯨꯗ ꯅꯪ ꯍꯧꯔꯤꯅꯦ ꯑꯩꯅ꯫ ꯂꯣꯌꯨꯝꯕ, ꯅꯪ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯑꯗꯨꯝ ꯀꯞꯄꯝꯅꯤꯀꯣ? ꯅꯪꯗꯤ ꯑꯩ ꯑꯗꯨꯝ ꯅꯨꯡꯁꯤꯌꯨꯀꯣ? ꯏꯕꯥꯅꯤ ꯑꯗꯨꯝ ꯇꯤꯟꯅꯁꯦꯕ, ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯑꯗꯨꯝ ꯇꯤꯟꯅꯁꯤꯀꯣ ꯏꯕꯥꯅꯤ? ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯏꯕꯥꯅꯤ ꯑꯗꯨꯝ ꯇꯤꯟꯅꯗꯣꯏꯅꯤ꯫ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯀꯥꯟꯗꯗꯤꯅꯦ, ꯅꯪ ꯍꯧꯖꯤꯛ ꯀꯞꯄꯤꯁꯦ ꯁꯨꯡꯀꯞ ꯀꯞꯍꯜꯂꯣꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯅꯪꯁꯨ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯗꯣꯏꯔꯥ ꯂꯣꯌꯨꯝꯕ? ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ꯫ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯪ ꯀꯞꯄ ꯊꯦꯝꯃꯒ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯀꯩꯒꯨꯝꯕ ꯀꯞꯄꯛꯑꯒ ꯅꯪꯅ ꯊꯦꯝꯕꯤꯔꯛꯇ꯭ꯔꯕ, ꯑꯗꯨ ꯅꯨꯃꯤꯠꯇꯩ ꯏꯕꯥꯅꯤ ꯇꯤꯟꯅꯕ ꯇꯣꯛꯑꯦ꯫ ꯌꯥꯗꯦ, ꯅꯪꯗꯤ ꯀꯞꯀꯅꯨꯀꯣ? ꯀꯞꯄꯨꯗꯤ ꯀꯞꯄꯤꯔꯣꯏꯉꯣ, ꯑꯗꯣ ꯅꯪꯒ ꯅꯍꯥꯟꯃꯨꯛ ꯈꯠꯅꯕꯗ ꯅꯪꯅ ꯏꯕꯥꯅꯤ ꯇꯤꯟꯅꯔꯔꯣꯏꯁꯦ ꯍꯥꯏꯔꯛꯄꯗꯣ, ꯑꯗꯨꯗ ꯑꯩ ꯀꯞꯄꯤ, ꯅꯪꯗꯤ ꯊꯦꯝꯁꯨ ꯊꯦꯝꯕꯤꯗꯦ ꯑꯩꯉꯣꯟꯗ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯞꯄꯤꯗꯨꯗꯤ, ꯑꯗꯣ ꯑꯩ ꯂꯥꯟꯖꯔꯦ ꯂꯣꯌꯨꯝꯕ, ꯃꯇꯨꯡ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯔꯔꯣꯏ꯫ ꯅꯪꯅ ꯈꯠꯅꯔꯒ ꯀꯧꯅꯗ꯭ꯔꯗꯤ ꯑꯩ ꯀꯞꯄꯤ꯫ ꯑꯩꯅ ꯀꯞꯄ ꯀꯥꯟꯗꯗꯤ ꯊꯦꯝꯕꯤꯅꯕ ꯅꯪꯁꯨ ꯑꯝꯇ ꯂꯩꯇꯦ, ꯑꯗꯣ ꯅꯪ ꯀꯞꯄꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯦꯝꯃꯤꯀꯣ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯏꯅꯈꯤꯕ ꯏꯁꯤꯠꯄ ꯆꯠꯄꯗꯨ ꯂꯣꯌꯨꯝꯕꯅ ꯌꯨꯝ ꯇꯥꯟꯅ ꯍꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯆꯨꯔꯤ ꯇꯥꯛꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ, ꯆꯔꯩ, ꯆꯔꯩ! ꯆꯔꯩ ꯊꯣꯛꯂꯛꯏ꯫ ꯇꯨꯡꯒꯣꯜ ꯃꯆꯥ ꯑꯃꯒꯁꯨ ꯄꯥꯏꯔꯛꯂꯤ ꯄꯣꯠꯅꯤ꯫ ꯂꯥꯛꯑꯣ, ꯊꯦꯡꯉꯦ꯫ ꯂꯣꯌꯨꯝꯕ, ꯅꯪꯒꯤ ꯇꯨꯡꯒꯣꯜꯗꯤ ꯀꯗꯥꯏ? ꯅꯪꯒꯤꯗ ꯄꯨꯟꯅ ꯍꯥꯞꯄꯒ ꯍꯣꯔꯦꯟ ꯌꯦꯟꯅꯁꯦ꯫ ꯌꯥꯏ꯫ ꯑꯅꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯃꯤꯟꯅꯒꯦ ꯇꯧꯕꯗ ꯌꯥꯏꯐꯕ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯕꯗ ꯎꯏ꯫ ꯌꯥꯏꯐꯕ! ꯆꯤꯆꯦ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯏꯁꯤꯠꯂꯨꯗꯣꯏꯅꯦ꯫ ꯑꯩ ꯂꯥꯛꯅꯤꯡꯉꯦ ꯆꯤꯆꯦ꯫ ꯏꯆꯦꯒꯤ ꯃꯔꯝ ꯃꯣꯛꯄ, ꯅꯪ ꯂꯥꯛꯄ ꯌꯥꯗꯦ, ꯍꯣꯔꯦꯟ ꯏꯅꯝꯆꯥꯅ ꯐꯨꯅꯤꯕ, ꯍꯣꯔꯦꯟ ꯆꯤꯆꯦ ꯍꯜꯂꯛꯑꯒ ꯉꯥ ꯌꯦꯟꯅꯗꯣꯏꯅꯤ꯫ ꯌꯥꯏꯐꯕ ꯃꯆꯦꯅ ꯍꯥꯏꯕ ꯏꯟꯗꯕ ꯇꯧꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯌꯥꯝꯅꯗꯤ ꯏꯟꯅꯅꯤꯡꯉꯝꯃꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯑꯌꯤꯡꯕꯤꯅ, ꯌꯥꯏꯐꯕ, ꯇꯥꯕ꯭ꯔꯣ? ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯃꯣꯠꯍꯟꯒꯅꯨꯀꯣ, ꯅꯪꯒꯤ ꯁ꯭ꯀꯨꯜ ꯑꯅꯧꯕ ꯑꯃ ꯌꯦꯡꯕ ꯆꯠꯀꯗꯧꯔꯤꯅꯤ꯫ ꯇꯨ ꯏꯅꯝꯆꯥꯅ ꯆꯠꯈꯤꯅꯨ ꯍꯥꯏꯁꯦ, ꯁ꯭ꯀꯨꯜ ꯑꯅꯧꯕ ꯌꯦꯡꯉꯨꯔꯣ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯍꯩꯔꯒ ꯗꯣꯛꯇꯔ ꯑꯣꯏꯅꯕ꯫ ꯌꯥꯏꯐꯕ ꯃꯆꯦꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯆꯤꯆꯦ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯉꯥ ꯃꯌꯥꯝ ꯐꯥꯔꯛꯀꯦꯀꯣ ꯌꯥꯏꯐꯕ꯫ ꯍꯥꯏꯔꯝꯗꯨꯅ ꯑꯅꯤꯗꯨ ꯆꯠꯃꯤꯟꯅꯈꯤ꯫ ꯌꯥꯏꯐꯕꯁꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯃꯆꯦꯒꯤ ꯃꯇꯨꯡ ꯏꯟꯅꯖꯅꯤꯡꯕ, ꯃꯈꯣꯏꯒꯨꯝ ꯍꯔꯥꯎꯅ ꯁꯥꯟꯅꯖꯅꯤꯡꯕ ꯃꯥꯕꯨ ꯐꯥꯖꯤꯟꯕꯤꯔꯤ꯫ ꯃꯆꯦꯅ ꯆꯠꯈꯤꯕꯗꯨ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯀꯧꯔꯛꯂꯝꯃꯤ, ꯌꯥꯏꯐꯕ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯌꯥꯏꯐꯕ ꯏꯃꯨꯡꯂꯣꯝꯗ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯏꯁꯤꯠꯐꯝ ꯊꯤꯗꯅ ꯑꯅꯤꯗꯨ ꯂꯥꯛꯏ꯫ ꯃꯐꯝ ꯑꯃ ꯐꯪꯂꯗꯨꯅ ꯏꯁꯤꯠꯃꯤꯟꯅꯩ꯫
ꯀꯨꯝꯊꯗꯨꯅ ꯉꯥ ꯐꯥꯃꯤꯟꯅꯩ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯁꯥꯟꯅꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯉꯥꯡ ꯃꯈꯣꯏꯒꯤꯗꯤ ꯂꯩꯈꯣꯝ ꯃꯔꯛꯇ ꯑꯁꯨꯝꯅ ꯁꯥꯟꯅꯕ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯉꯥꯗꯣ ꯑꯃꯨꯛ ꯃꯨꯟꯅꯗꯨꯅ ꯐꯥꯏ ꯂꯣꯌꯨꯝꯕꯅ ꯂꯩꯈꯣꯝ ꯂꯪꯗꯨꯅ ꯆꯦꯔꯦ ꯑꯁꯤꯗꯁꯨ ꯉꯥ ꯑꯃ ꯂꯩꯔꯦ ꯀꯥꯏꯗ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯂꯪꯗꯨꯅ ꯑꯁꯤꯗ ꯆꯦꯔꯩ ꯀꯣꯏꯊꯤ ꯊꯤ ꯀꯥꯏꯗꯅꯣ ꯑꯁꯣꯝꯗ ꯂꯩꯈꯣꯝꯗꯨꯅ ꯂꯪꯗꯅ ꯇꯧꯕꯗꯨ ꯆꯦꯔꯩꯒꯤ ꯃꯃꯥꯏꯗ ꯁꯨꯝ ꯆꯣꯡꯉꯤ ꯆꯦꯔꯩ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯇꯨꯅ ꯂꯣꯌꯨꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯣꯌꯨꯝꯕ ꯅꯣꯛꯂꯒ ꯁꯣꯝꯗ ꯆꯦꯔꯩ ꯁꯣꯝꯗ ꯆꯦꯔꯩ ꯁꯥꯎꯔꯛꯀꯗꯧꯔꯦ ꯃꯥꯁꯨ ꯃꯈꯨꯠꯇꯨꯅ ꯂꯩꯈꯣꯝꯗ ꯂꯧꯗꯨꯅ ꯂꯣꯌꯨꯝꯕꯗ ꯊꯣꯝꯃꯤ ꯑꯗꯨꯒ ꯈꯪꯕ꯭ꯔꯥꯅ ꯑꯗꯨꯏꯗꯤ ꯅꯪ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯣꯝꯃꯤ ꯆꯦꯔꯩꯗꯤ ꯑꯋꯣꯏ ꯇꯥꯅ ꯁꯥꯎꯗꯨꯅ ꯃꯁꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪ ꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯍꯦꯟꯅ ꯄꯪꯊꯣꯝꯗ ꯊꯣꯝꯃꯤ ꯂꯣꯌꯨꯝꯕꯗꯤ ꯅꯣꯛꯆꯩ ꯆꯦꯔꯩ ꯌꯥꯔꯦ ꯇꯣꯛꯑꯣ ꯊꯥꯔꯛꯑꯅꯨ ꯃꯤ ꯆꯦꯔꯩ ꯇꯣꯛꯇꯦ ꯈꯪꯕ꯭ꯔꯥꯅ ꯑꯣ ꯂꯣꯌꯨꯝꯕꯁꯨ ꯄꯪꯊꯣꯝꯗ ꯊꯣꯝꯃꯤ ꯑꯅꯤꯗꯨ ꯂꯩꯈꯣꯝꯗ ꯀꯣꯠꯂꯒ ꯄꯪꯊꯣꯝꯗ ꯊꯣꯝꯖꯤꯟꯅꯤ ꯁꯨꯝ ꯊꯣꯝꯂꯝꯕꯗꯒꯤ ꯆꯦꯔꯩ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯣꯌꯨꯝꯕꯗꯤ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯆꯦꯔꯩ ꯀꯩꯗꯧꯔꯒꯦ ꯆꯦꯔꯩ ꯆꯦꯔꯩ ꯈꯨꯝꯗꯦ ꯆꯦꯔꯩ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯅꯪ ꯁꯥꯎꯔꯅꯣꯕ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯆꯦꯔꯩ ꯅꯣꯛꯂꯒ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯏ ꯑꯗꯨꯒ ꯇꯥꯟ ꯆꯥꯔꯤ ꯃꯇꯥꯒꯨꯝ ꯂꯩꯈꯣꯝꯗ ꯊꯨꯅ ꯄꯪꯊꯣꯝꯗ ꯊꯣꯝꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ